ꯅꯍꯥꯟꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯖꯤꯔꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯟ ꯈꯣꯡꯆꯠ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯒꯤ ꯃꯌꯥꯝꯗꯁꯨ ꯑꯩ ꯃꯤꯗꯤꯌꯥ ꯀꯩꯀꯩꯗꯁꯨ ꯌꯥꯝ ꯍꯦꯟꯅ ꯑꯦꯛꯁꯄꯣꯖ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏ ꯐꯖꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟ ꯈꯣꯡꯆꯠꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯑꯃ ꯎꯅꯗꯅ ꯂꯤꯆꯤꯡ ꯎꯅꯗꯅ WMC ꯎꯅꯕ ꯑꯗꯩꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯑꯃ ꯎꯅꯗꯅ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ ꯃꯤꯂꯥꯜ ꯀꯪꯂꯩꯄꯥꯛ ꯑꯗꯩꯗꯤ ꯁ꯭ꯀꯨꯜ 3-4 ꯑꯃꯁꯨ ꯆꯠꯆꯔꯨꯔꯦ ꯁ꯭ꯄꯤꯆ ꯄꯤꯗꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯣ ꯄ꯭ꯔꯣꯐꯥꯏꯜ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯄ꯭रोग्राꯝꯁꯦ ꯌꯥꯝ ꯍꯦꯟꯅ ꯑꯦꯛꯁꯄꯣꯖꯔ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯈꯔ ꯄꯤꯛꯅ ꯇꯧꯖꯕꯅꯤ ꯄ꯭रोग्राꯝꯁꯦ ꯑꯗꯣ ꯁꯤꯒꯤ ꯄ꯭रोग्राꯝ ꯇꯧꯔꯤꯉꯩ ꯆꯥꯌꯛꯁꯤꯗꯁꯨ ꯉꯔꯥꯡꯁꯤ ꯈꯪꯍꯧꯗꯅ ꯒꯨꯋꯥꯍꯥꯇꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒꯒꯤ ꯑꯣꯏꯕ ꯄꯤꯁ ꯇꯣꯛ ꯑꯃ ꯐꯝꯃꯦꯅ ꯁ꯭ꯇꯦꯇꯁ ꯑꯃ ꯌꯥꯝ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯝꯀꯣꯒꯤ ꯕꯦꯅꯔꯒꯤ ꯃꯈꯥꯗ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯤꯁ ꯇꯣꯛꯁꯦ ꯐꯝꯃꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯔ ꯃꯌꯥꯝꯅ ꯋꯥ ꯉꯥꯡꯉꯦꯅ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯕꯗ ꯑꯩꯁꯦ ꯇꯥꯕꯒꯤ ꯑꯩꯉꯣꯟꯗꯁꯨ ꯐꯣꯟꯁꯦ ꯌꯥꯝ ꯂꯥꯛꯑꯝꯃꯦ ꯑꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯨꯀꯤꯅ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥꯁꯤ 2ꯒꯨꯝꯕ ꯇꯧꯔꯛꯑꯦ ꯃꯔꯨꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯎꯔꯤꯁꯤ ꯑꯩꯅꯦꯅ ꯀꯟꯅ ꯁꯟꯗꯣꯔꯛꯄ ꯑꯃ ꯍꯧꯖꯤꯛ ꯉꯔꯥꯡꯕꯨꯗꯩ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟꯁꯦ ꯉꯁꯤꯁꯨ ꯑꯩ ꯄ꯭ꯔꯦꯁꯀꯤ ꯈꯨꯠꯊꯥꯡꯗ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃꯇꯪꯒ ꯑꯩ ꯃꯌꯥꯝꯗ ꯄꯤꯖꯒꯦ ꯍꯥꯏꯗꯤ ꯑꯩ ꯅꯨꯃꯤꯠ 4 ꯁꯨꯔꯦ 4 ꯁꯨꯔꯦ ꯉꯁꯤꯒ ꯑꯩ ꯖꯤꯔꯤꯗ ꯂꯩꯕ ꯄꯨꯟꯁꯤꯟ ꯈꯣꯡꯆꯠ ꯍꯥꯏꯕꯁꯤꯒꯤꯗꯃꯛꯇ ꯑꯩ ꯃꯩꯇꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯎꯅꯗꯅ ꯖꯤꯔꯤꯁꯤꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯐꯖꯅ ꯂꯩꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯣꯡꯆꯨꯞ ꯊꯣꯡꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯇꯝꯄꯥꯛꯀꯤ ꯄ꯭ꯔꯖꯥ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯗꯁꯨ ꯄꯥꯎ ꯇꯝꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯟꯅ ꯁꯦꯝ ꯁꯥꯖꯔꯒ ꯂꯩꯖꯕꯅꯦ ꯑꯗꯨꯗ ꯀꯨꯀꯤꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯄꯒꯦꯟꯗꯥꯁꯤ ꯑꯩꯅ ꯄꯤꯁ ꯇꯣꯛꯁꯤ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯦꯅ ꯍꯥꯏꯕ ꯑꯃ ꯅꯝꯕꯔ 1 ꯁꯟꯗꯣꯛꯑꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯆꯥꯏꯔꯛꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯪ ꯀꯨꯀꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯃꯅ ꯀꯨꯀꯤ ꯖꯣ ꯄꯥꯁꯇꯔꯗ ꯃꯣꯏꯅ ꯆꯤꯊꯤ ꯑꯃ ꯉꯔꯥꯡꯁꯤ ꯏ ꯑꯗꯨꯒ ꯆꯤꯊꯤꯁꯤ ꯌꯥꯝꯅꯁꯨ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏ ꯃꯣꯏꯅ ꯏꯕꯁꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯗꯧꯕꯒꯤ ꯄꯤꯁ ꯇꯣꯛꯁꯦ ꯑꯃꯨꯛ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯌꯥꯝꯅ ꯑꯀꯟꯕ ꯁ꯭ꯇꯦꯠꯃꯦꯟ ꯈꯔꯁꯨ ꯄꯜꯂꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯁꯦꯟ ꯑꯣꯏꯅꯔꯒ ꯔꯣꯍꯟ ꯐꯤꯂꯝꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯀꯨꯀꯤꯗ ꯇꯧꯔꯤꯕ ꯕꯤꯇ꯭ꯔꯦꯜꯁꯤ ꯀꯨꯀꯤꯅ ꯀꯩꯗꯧꯕꯗ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯌꯥꯝꯅ ꯑꯀꯟꯕ ꯁ꯭ꯇꯦꯠꯃꯦꯟ ꯈꯔꯁꯨ ꯌꯥꯎꯔꯤ ꯆꯥꯌꯛꯁꯤꯗ ꯇꯟꯖꯥꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯇꯁꯦꯡꯅ ꯁꯥꯟꯇꯤꯁꯤ ꯄꯥꯝꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨꯕꯨ ꯁꯥꯟꯇꯤ ꯄꯥꯝꯃꯦ ꯍꯥꯏꯗꯅꯁꯨ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯊꯨꯒꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯤꯒꯗꯕ ꯃꯩꯇꯩꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏ ꯃꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯠꯄ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯍꯤꯟꯗꯨ ꯑꯣꯏꯒꯦꯔꯥ ꯁꯅꯥꯃꯍꯤ ꯆꯠꯄ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯑꯁꯤꯗꯤ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯣꯏꯅꯃꯛ ꯌꯨꯅꯥꯏꯇꯦꯠ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯁꯦꯠꯂꯀꯥꯟꯗ ꯀꯅꯥꯒꯤ ꯀꯨꯀꯤ ꯂꯦꯟ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯂꯦꯟ ꯑꯃ ꯑꯣꯏꯁꯅꯨ ꯄꯤꯔꯀꯥꯟꯗ ꯁꯥꯟꯇꯤ ꯄꯨꯔꯛꯀꯗꯕ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏꯗꯨꯅ ꯁꯤꯒꯤ ꯆꯤꯊꯤꯁꯤꯒꯤ ꯄꯥꯎꯈꯨꯝꯗ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯟꯖꯅꯤꯡꯉꯤꯁꯦ ꯑꯝꯀꯣ ꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯀꯨꯀꯤꯁꯨ ꯅꯥꯒꯥꯁꯨ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯀꯥꯟꯗ ꯁꯦꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯗ ꯁꯤꯗ ꯀꯨꯀꯤꯅ ꯍꯥꯏꯔꯛꯏꯕ ꯃꯔꯣꯟ ꯃꯔꯤꯁꯤꯗꯤ ꯀꯨꯀꯤ ꯖꯣ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤ ꯇꯣꯉꯥꯟꯅ ꯂꯩꯖꯔꯒꯦ ꯑꯝꯀꯣ ꯍꯥꯏꯕꯁꯤ ꯑꯣꯟꯂꯤ ꯅꯥꯒꯥꯒ ꯃꯩꯇꯩꯒꯒꯤ ꯑꯣꯏꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯥꯡꯕꯨ ꯒ꯭ꯔꯨꯞꯅꯤ ꯍꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯐꯥꯎꯕ ꯃꯣꯏꯅ ꯁꯤꯒꯤ ꯂꯦꯇꯔ ꯍꯦꯗꯁꯤꯗ ꯌꯥꯎꯔꯤ ꯑꯗꯣ ꯁꯤꯅ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯍꯜꯂꯛꯏꯁꯦ ꯅꯍꯥꯟꯗꯒꯤ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯣꯏ ꯌꯥꯎꯖꯅꯤꯡꯗꯦ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯑꯃꯠꯇꯒꯤ ꯄꯥꯔꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯃꯠꯇꯗ ꯑꯩꯈꯣꯏ ꯇꯣꯡꯅꯤꯡꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯂꯩꯖꯒꯦ ꯍꯥꯏ ꯇꯥꯔꯒꯁꯨ ꯀꯨꯀꯤꯒꯤ ꯃꯣꯏꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯦꯆꯔꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯅ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯐꯥꯎ ꯅꯣꯏꯗꯤ ꯃꯩꯇꯩꯒ ꯁꯥꯏꯠ ꯇꯧꯔꯕꯅꯤꯒ ꯍꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯁꯤꯗ ꯄꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯗꯦꯝꯅꯦꯕꯜ ꯑꯣꯏꯕꯁꯦ ꯁꯤꯗ ꯀꯨꯀꯤ ꯖꯣꯒꯤ ꯂꯩꯕ ꯆꯔꯆꯦꯁꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯕꯥꯞꯇꯤꯁ ꯀꯟꯚꯦꯟꯁꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯆꯔꯆꯦꯁꯁꯤꯡꯁꯤ ꯐꯥꯎꯕꯗ ꯃꯤꯖꯣꯔꯥꯝꯗ ꯑꯣꯏꯅ ꯌꯥꯎꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯀꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯁꯨꯡꯌꯥꯎ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯐꯥꯎꯕ ꯄꯜꯂꯤ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯄꯤꯁ ꯇꯣꯛꯀꯤ ꯋꯥꯐꯝꯗꯨꯗꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯀꯥꯟꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯨꯀꯤ ꯑꯃꯠꯇꯅ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯐꯅꯌꯥꯝ ꯑꯣꯏꯖꯔꯒꯁꯨ ꯀꯧꯕ꯭ꯔꯨꯗ ꯏꯙꯧ ꯊꯥꯡꯖꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯟꯗꯤꯔ ꯃꯌꯥꯝ ꯊꯨꯒꯥꯏꯔꯤꯁꯤ ꯀꯨꯀꯤ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯟꯗꯤꯔꯁꯦ ꯊꯨꯒꯥꯏꯔꯦ ꯍꯥꯏꯕꯁꯤ ꯉꯁꯤ ꯐꯥꯎꯕ ꯑꯦꯛꯁꯦꯞ ꯇꯧꯖꯗꯦꯕ ꯋꯦꯔ ꯑꯦꯁ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃꯅꯗꯤ ꯑꯩꯈꯣꯏꯅ ꯆꯔꯆ ꯃꯌꯥꯝ ꯑꯃ ꯊꯨꯒꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯆꯔꯆ ꯌꯥꯎꯅ ꯃꯌꯥꯝ ꯑꯃ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯑꯦꯛꯁꯦꯞ ꯇꯧꯖꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯗꯤ ꯑꯦꯛꯁꯦꯞ ꯇꯧꯅꯖꯔꯒ ꯃꯁꯥꯒꯤ ꯑꯁꯣꯏꯕꯗꯣ ꯌꯥꯖꯔꯦꯅ ꯑꯩꯈꯣꯏꯗꯤ ꯄꯕ꯭ꯂꯤꯛꯀꯤ ꯗꯣꯃꯦꯟꯗ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯔꯕꯅꯦꯕ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯆꯧꯕ ꯀꯅꯥꯒꯨꯝꯕ ꯀꯨꯀꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ITLF ꯑꯣꯏꯁꯅꯨ ꯋꯦꯗꯔ ꯏꯠ ꯃꯥꯏꯠ ꯕꯤ ITLF ꯐꯣꯔꯇꯨ any damn organization of Kuki no one has ever accepted their mistake till then Kuki na ngasi fawba accept tawdri masagi asoiba accept tawdana kamaina akoina peace accord lakpino masagi asoiba se accept tawna matungda peace accord lakadamne aduna is my humble appeal akoi metai gi chorinaw sing da so aina media gi through gi aina haijaning base hojik thare ise singchep ni metai christian singa adagi metai chorinaw singi marakta ꯁꯤꯁꯤꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯔꯛꯇꯁꯨ ꯈꯟꯅꯍꯟꯅꯤꯡꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯑꯩꯅ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯌꯨꯅꯥꯏꯇꯦꯠ ꯑꯣꯏꯅ ꯂꯩꯁꯤ
We stand for Manipur, we stand for the territorial integrity of Manipur. Christian oishanu, Ama oishanu, Hindu oishanu, Manipur thugaigani na hairagadi Manipur thugaidanabagi damakta role lobada aisu as a Meitei Christian nama oina di chongthokcharakanda Manipur kaidanaba honajagani. In the meantime, Kuki da akoina media gi through that we want to give this message that peace talk khonje hai taragadi ahanmamaktada akoi isana isagi asoiba accept tawba tabani. Kukina thugagiba church expose tawbagi damakta ngasi hawba Judah Iscariot aba min phangaga ai leiri ai kem saude kanamta da subaraude tawbadabu masana tawgiba asoibadudi masana accept tawnaba matungda peace accord haiba wari je yan tana lakadamiduna lengak to aina request tawjaning base at any level akoina CSO oina selakera church organization oina selakera peace accord ama selak matamda adum masi initiative adum lobiyu encourage tawbiyu sigiba nagiba imungsingdugi di akoi yam nuaite adubu Shanti Pambadi Kamlup Animak Taloy Lermani. Aduna Shanti ji kamay porok sige ay taragadi at any cost that territorial integrity compromise tau daba separate administration pi daba mongda Shanti porok se haragadi akoy Shanti porok pagi stand da akoy as a Meitei mo ina akoy dum chongthok chari je ay teram thamse. Thank you.